Ahanbamaktada Manipuri Story Collection YouTube channel asigi wari tabiriba listener pumnamakpo narrator ehakna taramna okjari. Ngasi so amu mayamgidamakta anawba wari ama puduna lakjare. Instagram hero haina mingthonba Beina Ch ki episode 9 wari asi mayagi mafamda khudol tamjari. Ahingi matamda ado kanna churiba nong ado khangdaba amagi matawgum lambi gi mayai chapchana phamduna wakhal amada ongduna leiri nupa ama nong marakta leibana arepa leita sintharakliba pirang singdudi kananasu ubide ma masanatana nupa dugi machindagi nason pikna khonjel amada hairakli nungshibagine nangmu nungshirubagi adamna leiringai gari ama nupadugi manaktamna khamjilakli aduga gari adudagi nupa ama kumtharaktuna phamduna leiriba nupadugi manakta leblakli mosira nangna pamise yumda ima baba tamoso kari oihori nang khangdabra hogolo yum chasila hogolo haibani asawa mangaloinana kanna lauduna hairakpani nupadugi manakta leptuna nganglibasing aduda yengakte adum hanagi phibamda leiri nupisibu ma mathandara magi damangna punsi mangangadoribra nang nasagi career fawba manganjaba thagadorib exam si nang kaisu leitana lorabra asuk matam changna hotnariba mayamdu loina mangalase haibra mana loirabra nupisibu mangonagi henba malakladi gangrariba singdo taribra tadribra khangde lakliba nupaduna namdana chingkhatuna gari dhapkhre nongna yam ka hena kana chotkibana masadu ingmana suloire gari manongnuda nongna chotlubagi masa niktuna leiriba nupam chaduna nason pikna hairakli ai babaga tamchogona haiba ai ilage exam thagani gari thoriba nupaduna gari du thona khumagli in khalakpa matamse yamna lubani adubu nang nasa control tawjagadabani punsi lambi sangi nangi matam waline Chahi kharagi matungdani Ramesna Baba sumai sum tordi yarroi kamai tawne sana jawbana ipa su gyan ta dene mana thokpa ma adum tawraga le ngaushina duna nisa chaba budi nate adubu kaino ipa su khangdre Ramesna Baba nupi thisin birasira aduga yengasiro ipa su khalibani namana su haibani aigi marup ama leyi aduda machanupido angangnine yam angangni aina yamnabudi pamjaruraba ima oiba aduda angang oimanbaduda baba angang oirisu kaidoge ado kayam angangno khangdene chahidude baba yengase phanabado karina phage habado sumaina sumneradi yagadaba mandre fare mabu hogat khrabro abimcha nabung hogat khrabra Riana na Baba hawalaudri sana jawba kemta wa makha taramdre hawgatuna thokre Riana mabung ahalgi manakta changsilaga hairakli thamocho Ramesna ai saure Ramesh machandi yenglaga hairakli kaino bemcha madai nupido halurage ayaba grante toro makha tabadi ai thoktoge nganthoi Haima kanano hatusina nganthoi Rameski loina bini mabuk mapau yamna fai ing tapchai mapuroi bagi miting makhada nolokna leisabini mane makobo kina chachai machanupi amadi manaw nupabo magi he pokminaba manawgum nuksina tawbi Rianana akhoi tatongi ex tunida inama Ramesh noklaga hairakli masidiba chalunuko Nangama ngang la halla gyanam tadi nang suni 12 exam do mark wangnaba kana honagadabani Riana is class 12 karaba haisa tamacho lesabi pharakpagi list maming yarobani ngantoina yawni nang larik to ngyak ta paro nangi ka da inamana chana maga loina thamamabani Riana hoi hairaga changre Ramesna imadi
Ngan thoina. Kada baba ka lehowe. Nang bu chak thongabo. Thongdri thongoro. Natida. Sunday ni na thengna sase. Sum hangmanida. Chak talamaga leirabra haina khalure idi. Chei chani ko khanaba mu horiba. Ngan thoidu nong thorakli. Ramesh nok laga hairakli. Hey, ihare no no. Irang langa no ko. Langa so akhoi ka da lango. Angang macha dauna swai da khachano he. Top chani. As tacho nang sidiba. Nok po hai ya diba. O no ro. Hairam laga Ramesh hogo tu na chatkre. Taton nang hek thado mada ai di sini yengo. Nang nasa kay oirege. Hoy, nangi family yamna thakwangi. Ai khangi. But nang di kay oirege. Nasagi gari fo leitaba. Hoy, ai nang yam nushirami. Ado ai so punsi khongchat ama chatliba ni na ehen ma mayam lai. Nangi su thengnaram ni na khalli. Nang su anauba pen ma khara yengo. Sumama da taw lebasa ai henarak treba. Yare, mama khata gano. Nang nengo nagi chahi halaso. Aina nang ki dong nati. Aina hosi khangnari ba nupa sa minister gi machane. Wa haibo sidalore. Hanjin mana kongda tatana taduna leire wahai mayama do adu kallabo wahai sing ado itap tap chabi thamoi gi mapo yambi mana nganglam ngani haiba thajaru dabani adu bu mahakti chakre aina mati charu dabana hiplam madagi tam nagolaktuna parom da changakle mang da leiriba mingsel da masagi saktambo munna yam munna yengduna leire second khara adum na leiraga kari wakhal dagi no khangdre nokfe tawrakli napado mathan thai sirakli I like a play girl but I am not a playboy amuk so hairakli nungai na layu da nangde ai di nang nushirubana awa basilo silaga itom ta khanglage mapan da khinglakli ba phone gi ring aduda nupa da tholakli phamung dagi phone na lauduna paikhali hello okay ai lage thamo nupi orasu adumai to yarui ai lage asi hairaga phone du kakli aduga dress up sasa tawduna ka dagi thokre chethoi abunga kaino pakaw do kawri dubo yai chenba mache gi he la yek fam room du da changakli painting adum tawra lai na thawro nang lai pok che adro chayena ma lai ro lai to pa na ba takpi ona ko balak chaba tenawa ma chaman bi leina manang nu pada sauni yengakli swai de rei bopot amana thoma dine namai du kai ni nak as che thoi la omi ai ho mak tawdri ba leina mung tap tharaga hairakli hoi ba lage ba nang lai to puro chesi ka da leramo hoi leina layek pa yamna pamsei makot su yamna nali mana pamjabasi larik pa basuni mahaki nongmagi mathau hairagadi Nobel paba larik paba aduga layek pasini manang nupaga maga khangni machin manau so mapaga mamaga makhoi mari khak ingna chikna laisei awat palaite imung do nungai yai faba imungi machani adubu masade igo laisade icham cham sabini chamna keba acham dress set pa leinagi pamchabini ka hena ake mau taude chamna ke thorak paduna hena dam au basingna ngaunei masak nusi he yengbada phasabadi oide adubu sum yengle yenglaga nungsiba magun amadi yausei nokpadana hena nungsi adubu magi aduk nungsiba minokto mi khudingna khangde maga toina loinaba maga leiminaba khaktana khangi leina ya chenbabu larik takpirami yai chenba mi atopa kanamtana larik takpasu laude nungtigi mana khatnaba horiba machenatana ma kanada su larik ta alode taklabasu yai chenbana suklau loshinde hainade nungaite asi khakni mana hairiba yai chenba class 7 tamlibani yai chenbana chethoi kaino adubura nangse leina pairap yingakli nangna thau tawge habra natraga cheichage habra yai chenba suktolaga mathauda amuk tawkhre murum sosoli denawa macha haisin leina hari du tai adu mama na rudre
The Gentleman Club. Wow, naibro. Aina tholak pamingde. Lemana hairakpani. Harisu wa ma hairakli. Like ti maini ne. Sigi video side. Lemana. Sak phajaba yawbai ne. Lalanna. Followers ka se 100k yaudore. Premna. As aduga ngai ko. Isa se yadre. Gym chana batau se. Ahin mana. Aidi ngamzaroi. Korea sa doi ni. Moidi masa ipa paraga post kutta do. Game an masing duro. Nang na pamjai se. Handsome na taba. Hairakli ba khonjala dagi maikei da nupa manga mak loini yingakli. Harisna. Rishi. Rishi mamang na camera ma thamlaga post kana tauri. Lembana. Huh. Phajabai bunga yare. Ngaunari ngai duda amu hena ngaunarani. Savan gado maine. Rishina. Bye. Train na wom laine. Video edit se yadi yare bo khara improve ohen se. Lalanna. Background fajaraba. Adai video ma exchange laba. Yare do like share di copy. Rishi magi phone da lautholaga hairakli. Si zore namta namse. Anawbane. Mayam do loini yingli. Lembana. Si dance di tinungai ni he amtu butoge. Asi hairaga haiba hita boy hekta tawrakli lembado. Harisna. Yare king kong. Lembana. Sya Hanuman. Lalanna. Wazay. Rishina. Nang suway. Mayam do pulam no minari. Dr. Sana Zawawang Kemayo, Private Clinic. Clinic asigi mapu oriba Dr. Sana Zawba, Ophthalmologist ni, mahak machabu puduna clinic asida lakli. Mapa machado, top floor tamna lakli. Bimoga lainagaso, clinic adudagi thorakpani. Mari du thaina duna chatnei. Kana chatli haiba kanamtana unabanate. Mapagi nakanda chalama nupado, chalamadagi chaplepi. Aduga tunghana chatkriba. Lainaga bimogada yingakli. Kuide fada mon silaglaga gam mapagi matungda amu chatkre nupado. Rumambada mapa machado changakli. Mamochana. Good morning, doctor. Sana jawbana. Morning. Momocha. Cha hobam da thakidana. Momochana. Funny doctor, ai puzarake. Momocha su thokre. Sana jawbana. Nasa matik charaba nangna aduna punsi mangan jaduna arembada mata mangan ba ipana pamde machana paduso tumina tari sana jawbana makha tarakli ipane staff loina ba amadi tongan ma doctor sing hospital sida puri ba pumba ayamada loina haikrabani function asi yauna ba haina nupaduna baba nasara sinabiri ba thabakse ai loina tawjage adubo baba Baba sadam lakpiyo. Aigi thaba ma pangthoktriye. Laktoribani. Adubu nangsu mayamna masak khangnabagi tanjado ipana sinbani. Hoi ba. Ngayaki matungda piktangna sakhangnabagi siliba phangsalado horami. Sana zawbana wangangli. Clinic asida ay adum leijagani. Ay potharani haiba nate. Adubu ngasidagi clinic ase. Aigi sada musinazare. Sana jawba masabu wa khara hayo haiduna kaushilli. Nupadu sa hugolaktuna yam chingliam na hairakli. Mayam ga sakhangnaba yamna nungai. Wa kaisu hainingai leijadi. Babana dum hai. Sida laiba doctor nurse pumnamak loina fai haiduna. Hena fanse. Miyam gi seba tongni haiduna tholaklamanina thamoi sengna tawse. Ai deran basu yaroi. Ithak thong boirabaso. Clinic asigi mingchat thina ba thabak toram labadi ai bu fatai bigan patient singbu luna ma di nuksina loinabiyo amadi mafam sida lakpa mi khuding makta bevar kaina wa bigan masi aigi request ni mayam do kuwa khurakli nupa da doctor atai singi manakta changduna makut sokna duna sakhangna rami adoga wari tawduna laikre asumna sakhang mai khangna bagi tanja solution kre nurse ani ahum wari sanari As kaino asi khulem sibo Ichan idea sigi pakhang sida ngauri asu phajaba nupa se nahan khelo silaga thamine ba akhoi doctor se
mi loina ngaunare ne asigi wari ngakta asisu doctor tamba loirin hai ENT gi specialist ni hai as matik su saraba asi pharaga hekta lesi lesiro nurse nupi khai asigi handsome sida loina ngaunare ko nungti gi bit lerani lakpa as kening baga pomda bani kening ida aidi chan ani do wa nok mi nei wari do saraga thamoi huran bi nangna udu na yingli ba mitsina karigi amok ning hanari lausakro aigi thamoi se thamoi huran bi nangna lembana ses simadi nei re risina post ogiro lemana hosu to hairo hekta risina tawro live tha se duga harisna bye hayeng di 11 12 ki satri khara lo musidana risina yaine lalanna hais adoi di aidi ama buk to salane hayeng di lemanok laga aigi di lejare harisna kana lemana haidok puya di chai cha ne ba kona lor kan da khango risina ai la tha ba chale risi hogotu na thokre lanan su inaki somdana laina phone da wari sanari adune ba ado nang nu pa to ba koi ba da aina kai dog yeng laina na is ai di ke gya premna khangdi laina dada se nang yam nusibo aina so dada yam nusi ado farese tum thoko hayeng dada halakpada lake good night good night ani the phone thandakre lena su phone do mon maya da thamkre adoga maso tum themkre risidi live ka tharaga kana nungairi live to the comment so maya mama paishilakli live do mi lesing ani hena yengli comment ani nupi amana hairagli hi insta gi hero fazaba risina comment ado parami aduga khumli hi prince nangawi ko nasakto popular thina oirene na amana mo hairagli bro big fan ai su bro dagi dance tam dia tre risina khumli okay brother no ma thaina se dari si se nupi leirabo risina khumi leire lembana nakandagi khumagli haijinai ne nupi kana thiri bane try to solution sa as bro noi kangbu se loina fazai lananna ai ni hen bane lembana phajabane ado ai di sit hang de ko risina tum la batawrasro la loi khino adum tha se dari se